Senja Thumjada Chaona Chennaba Meeoi Khara Leibak Miyam Khangna Waraklagani KCP PWG Pawasi Pandam Pawsi Dagi Lokhatsavani Corruption da Chaona Chennaba Meeoi Khara Leibak Miyam Khangna Waraklagani Haina Leibak Communist Party PWG MC Unification ki PRO Singkhaingan bana thadorokpa cherol amana haire cherol asina makha taraduna haukiba chahi khara asi corona na maram oiraga malem pumbada khamthengna wakhe ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯀꯣꯔꯣꯅꯥꯒꯤ ꯆꯩꯊꯦꯡ ꯐꯪꯈꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯕꯣꯔꯗꯔ ꯁ꯭ꯇꯦꯠ ꯑꯣꯏꯕ ꯆꯤꯡꯂꯣꯟ ꯀꯌꯥꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯌꯥꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯂꯥꯟꯗꯥꯔꯛꯈꯤ ꯏꯃꯥ ꯏꯕꯦꯜ ꯑꯉꯥꯡ ꯑꯍꯜ ꯈꯥꯛꯇꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯂꯥꯟꯊꯦꯡꯅꯔꯛꯈꯤ ꯃꯤꯠ ꯎꯏꯁꯤꯟꯕꯗ ꯇꯨꯖꯨꯡꯂꯒꯗꯕ ꯃꯇꯧ ꯑꯃꯒꯨꯝ ꯏꯆꯥ ꯏꯁꯨ ꯊꯧꯅꯥ ꯐꯕ ꯐꯕꯤ ꯀꯌꯥꯅ ꯏꯔꯩꯄꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤ ngasisu icha isu kayana makuto kalam paiduna lairik tambagi mahutta loijing loya kayada yeknababu lanthengnanaba mathau tawdun leire aduga senjau paiba paivi kayana masagi oijaba khakta thiraga I chupagi hainabi ngasisu leptana sathare anti corruption wing KCP PWG na satharakpa drive singi manungda Chaona Chennaba Meeoi Khara Leibak Miyam Khangna Waraklagani haire cherola sina hai anti corruption wing na tawkhiba warning amada Thabak happy ni haiduna loksin kiba sel handok pagi pi kiba matam loire private bank sector kaya dasu aikoina phone natraga unaduna wari sa kiba kaya leire masana masabusu sengdongna bagi matam kaya rak pi khre adugi ona tainawada aidi senjau pai bani haibagi matawgum sangathi duna leiba makhoina maram oiraga thawai phauba mangkhiba yaure haire asuk tamthiba mahik sing ase leibaki hojik oireba irang ase yenglaga violence yaudana Semdok Chavagi Tazaba Kaya Pikre Madugi Ona Tainavada Party Asibu Aswan Boy na Lobugum Tauba Matau Ure Aduna Party Sina Taurak by Action da Miyamna Makoida support Taubidana Bakanga Lagle Party Kits Ana Kanglongi Matungin na Chinna Wahina Warakpa Yadrabanina Kud Yaurakpane Miyamna Kangbi Uhaire Laingaki Loishan Kaya Financial Private Sector Kaya Education Sector Medical Sector Agriculture Sector Forest Kaya na khulngakpa singi mingda percentage kakpa khulngakpa singdadi yawhandaba yana ba khara khakta khuju muju tawraga leiba party na mayek sengna khange khudam sangdam pumba party da leire Chennaba singna party da numit humni gi manungda pau phaurakadabane party na hanjin kaubada mana kanduna leikraba Laisram Victoria yang leima microfinance khundrak pamge nongthongbam thoiba made mahaki khutpu ke devesor amasung mahaki imung N. Sorodoni, A.K. Romila, H. Surjita, H. Bimola, K. Hemachandra, H. Chaubi, K. Jayanti, H. Ranita, N. Anita, H. Ranjana, H. Revika Amade, L. Jayanti, Hairoktage, K. H. Noyon Haidiba Meeoi Singasi, Party the Numit Humnigi Manung the Sangjara Kadavane. Meeoi Singasi, I coin a peakiba Numit Sigi Manung the Sangjara Travade, Makata Bawakat Amata Party na Laura Roy. Isa isagi asoiba aranba kaya leiravasu aikoina hairiba sida semdoknaba amade hauzik leibaki oiriba scenario asi yenglaga masa masagi sinfam amade leifam miyam mamangda phongdoktavane leibak miyam da namthak tauba meeoi sing asi makoi khujok kharasina loiba natte tangkak naina miyam da namthak tauriba mahik sing leptana sengdorakhine matam pumbada miyam gi sebagi damak Anti corruption wing KCP PWG lepli hainasu cherolasina phongdorokle Kuki lalolup singa chanariba sugi ground rule review ta okhrei tampakta leramba kem singda thamlagane pawasi pawjel pawse dagi lokhatchavane Kuki zo lalolup oiriba KNO amade UPF ki makhada tongan ba Kuki laloba singa India lengak amadi Manipur lengak Kumjali singani nipan dagi Chennaba haukiba suspension of operation su agreement ki ground rules sing amugana review tawduna nunggi oiba chana kanglon sing semba haukre haire tongan ba national media sing da pinakiba report ki matungin na Ministry of Home Affairs na sugi ground rules sing ngang na salibra haina yengsin baga loinana state asigi tampaki lamga naknan leiriba kuki singi kem sing asing Lauthokuna chingi manung hanjinba mafamsingda thamnabagi khongthang paikhatpa haukhre isu asigi matangda sahi asigi haukiba June 13 Union Home Minister na state asigi security ki fibam yengsinbaga loinana
Manipur Lengaki official singa unaduna wari sanabasu sugi matang da khanakibane. Masigi mathakta tha asigi taraga mapanda Kuki zo laloglup singi member ahumna saba mihut kangbu amaga Home Ministry ki North East ke advisor oiriba AK Misra Ministry ki official singa made Intelligence Bureau official singa su unaduna ground rule asigi matangda kubna khanakhe Panba yavade hauzik phawbada Manipur ki chingi district singda leiriba designated kem taraga marida su chanariba kuki laloglup singi kedar lisingani ga chanirom leiri haina panare Manipur gi irang thokringai mamangda kuki zo laloglup singna Manipur da makhoi gi tongan balaingak ama thamnaba amade territorial council gi demand tawkhiba adu irang thoklaba matung dagi de hana gi demand adu thadoklaga separate administration gi demand amuk tawrakhiba nei